Hello guys. You're a superhero. Ngasi amuk mayamga punna yengminnanabagidamagta puduna lakchariba video se Masana Yade hariba comedy video sine channel se Rani Bla Mutum magi video ne mayam yengminnadu se sigi video se thagalakpaga mi je yam phajana yengba male nuin marini mukti sure part 2 ju thogle ado part 1 je kamain tawge habado mayam puning na se nungaim dong male aine yengba matamda ai Facebook ta matek ti thengnare ado 1 gi oidoira 2 gi oidoira je khangde ado yengminarsi mayam kamain tawge do Kay hingang jarage. 인자는 같이 잡으러 와. nupa sidi imanabu male Hawbra. 스카이 뭐 하우티다. Kayge. 그만 도문이나 하우티. Adoragana ay noy doy na layraga ay na thongbirora. wari di hawbaga As noy maga noy baga sole haydane. 수원무도 hꯧji kai leibamdu leitana. Aina hꯧji tawriba taboksi. Aidine laybam laytraga sune adum nanga adum himinaba ngamni. Yum laygera layroira nanga adum pusi chupagi himinaba. leibadudi araibani ni he kai di paisa no aina houji paisa ko nanti. As paisa kayam changdorige. Ibani hotnaminaraga. pise yum paninge Paisa thoknaba lambi yimda changminara lor. adui mathai ai akhoi da du lei akhoi da kala kama chakani. As kem kaide se. Aidi nupini na ne. Sum disala agadi sakse sum thidala ani. Khumung thokla sakthi udin patro sakthi adi nupa to pun jeng haro. Ai dum oile ni. Ado yare. Jela je ngasi. ai chemadu di yaro he. thumanla Jela je. chemadu di yaro he ai akhoi da Jela je habani nang ai pamdrira. ai nang pam di kai hairage. Ai nusidaba male nang do. nanti akhoi da lei ai khoi da kamai kan do no. Jela je lao. Lao ba. Jela je lao haiba. sumaga tawdi 2 Dabun siba. Sibu no yumlo. mani dino. aina hana haidro paisa ju thokti yum ju sadri leibam bulai da na khoi da gai gani lebi nei je. Aina ne sumai tawramni di thajadaba. aina din hana je haijam ni nong dum nang chile nam ni hen chile ga ji ji. Chadre tawus. so dun ni mana ko me haro to yum nei gari ji ga. shil to na ti. Akhoi mana yum yorga khangani. seni matha tha nya. Ado horen ai thilam dai do. Aduda nangna paisa pi do na tra. pidini. Paisa kyam ga pirakani nangna. nong da rebe ga do pirani. samsani Ada horen video ga namoidro. video na matha ka cha ro. hoi nau pa gai thaka lage mon thaka bali phasuk. Khangde nangni thoko dum tawro. utuni ge na ma'am haidi. Ado horen ne thilam dai da ne ai nangonda ga khurum doi ne ba. Ai tawra ora. ai chule ba ge. hoi ga jari Tara ke ka. Chalo bi. isis he Ade de chalo ki ke ka. nupa kya pi jano pisa Ado paisa pi ro dra. Ah. sisi horen mana ko ya cha bo sana je na. kha ko nya kai chi pa. syam yang khai Nang kaino nanggi paisa rai be gai pi ni ha gi da ai ya. rai bani. Paisa men khai ja. chama kai ya me ra. Kitang ga hapo o. ai horen ha pa ge ma di puro. GP da hapa ga ra. Kapti ka pa u ko. Chau ge ko de. wari je Bye bye. Assi da sabana. Sakre. Khar ko me. Yum di kamai da hu ya. As. Ya de dai ma. Eh. Kai no hai ji bo. Kam pham le ho ge. Toilet ka do. Phani na ku phau ha ba. Nang di kamai khali du ba de. Khang di dai ma. Masa ga do nan ba du da pangnung nung ngaram doi man da na chenjalu ban. Ya de. Nang thido ko do ka andu ta ho de. Thido ko dreamy. Adoi ma. Moigi chana thakna babu kamai tawgrage. Moi chana thakna dine changang kharaga meri kharaga tawgrabani. Ado moina porok dudi. Moi to porok pudi iban chana thamni kaino. Thamgraba natro. Thamgre. Phare tarabuje ka lo yaw natro. Yamna Tarabuje. yawdi. Yawdi ya. Ado. Isaji bu. Sili ni thila ini tawi bu. Likchina karai de sarik no chi bo. Sarik marai si dong sida sarik si e. Adai sina gali da ki khula iraba. Ai kem khangde ma. Moi loi torok pan. Phiga sina karai de thungda nam da nam nang na ilala ise. Khangde ma. Asoiba phini hai. Ai mangi da koi bo. Loi. Ado. Nang paisa kaya de hapake. Tu.
ꯍꯣꯏ ꯆꯥꯝ ꯌꯥꯡꯈꯩꯁꯦ ꯍꯣꯏ ꯅꯨꯄꯤ ꯊꯤꯜꯂꯛꯄꯗ ꯆꯥꯝ ꯌꯥꯡꯈꯩꯁꯦ ꯍꯥꯞꯄꯛꯏꯕ ꯄꯤꯔꯛꯏꯕ ꯃꯥꯒꯤ ꯑꯔꯩꯕꯅꯦ ꯍꯥꯏ 150ꯗꯨ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯁꯣꯏꯔꯦ ꯅꯪ ꯁꯨꯡꯂꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯃꯗꯨꯒꯤ ꯌꯨꯝꯗꯨꯗ ꯐꯣꯟ ꯇꯧ ꯅꯁꯥꯅ ꯌꯥꯗꯦ ꯈꯨꯝꯒꯗꯕꯅꯤ ꯐꯣꯟ ꯇꯧ ꯇꯧ ꯌꯥꯝ ꯇꯧ ꯄꯩꯁꯥꯗꯣ ꯍꯣꯔꯦꯟ ꯈꯔꯗꯤ ꯍꯥꯞꯄꯛꯈꯤꯒꯦ ꯍꯥꯏꯕꯅꯦ ꯀꯔꯤꯒꯤꯅꯣ ꯁꯤꯒꯤ ꯆꯥꯝ ꯌꯥꯡꯈꯩꯁꯤꯗ ꯀꯌꯥ ꯍꯥꯞꯄꯛꯇꯣꯔꯤ ꯃꯥ ꯍꯥꯞꯄꯛꯄꯗ ꯆꯥꯝ ꯌꯥꯡꯈꯩ ꯃꯨꯛ ꯍꯥꯞꯄꯒ 300 ꯁꯨꯗꯣꯏ ꯉꯥꯏ ꯐꯣꯟ ꯇꯧ ꯈꯨꯃꯥꯁꯤꯗꯤꯕ ꯇꯧ ꯌꯥꯝ ꯊꯨꯅ ꯇꯧ ꯑꯗꯣ ꯑꯌꯨꯛꯇ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯁꯤꯒꯤꯁꯦ ꯑꯩꯅ ꯑꯉꯥꯡꯒꯤ ꯋꯥ ꯍꯪꯒꯦꯅ ꯍꯥꯏꯈꯤꯕꯅꯦ ꯃꯆꯦ ꯍꯪꯒꯦꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯍꯥꯏꯈꯤꯕꯅꯦ ꯇꯧ ꯇꯧꯒꯦ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯜꯂꯣ? ꯃꯇꯦꯛꯇꯨꯅꯦꯕ ꯑꯩꯅ ꯎꯔꯤꯁꯦ ꯑꯣ ꯁꯤꯗ ꯑꯣꯏꯕꯖꯥꯠꯅꯤ ꯍꯜꯂꯣ ꯑꯉꯥꯡ ꯌꯥꯗꯦ ꯅꯣꯏꯅ ꯐꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯁ ꯃꯁꯥꯅ ꯌꯥꯗꯦꯅꯦ ꯑꯉꯥꯡꯁꯤ ꯅꯐꯥ ꯐꯥꯏꯁꯤ ꯆꯨꯝꯕ꯭ꯔꯕ ꯀꯞꯀꯅꯨ ꯁꯤ ꯏꯆꯥꯅ ꯀꯩꯗꯧ ꯀꯞꯇꯣꯏꯅꯣ ꯀꯞꯄ ꯄꯛꯆꯗꯦ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯅꯣꯏꯁꯦ ꯌꯥꯔꯦ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡ ꯃꯪꯗꯦ ꯂꯨꯄꯥ 1,10,000 ꯄꯨꯔꯛꯇ꯭ꯔꯦꯗꯅ ꯊꯅꯥ ꯇꯥꯛꯑꯦ 1,10,000 ꯍꯜꯂꯣ ꯏꯃꯥ ꯑꯩ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔ ꯂꯩꯔꯦ ꯑꯣ ꯅꯪ ꯌꯧꯔꯛꯑꯦ ꯍꯣ ꯊꯣꯛꯂꯒꯦ ꯍꯣ ꯉꯥꯛꯇꯪ ꯉꯥꯏꯔꯣ ꯍꯣꯏ ꯏꯃꯥ ꯉꯥꯏꯔꯝꯃꯒꯦ ꯑꯉꯥꯡ ꯃꯆꯥꯅꯤꯍꯦ ꯑꯩ ꯍꯟꯗꯛꯀꯤꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯅꯤ ꯁꯦ ꯊꯣꯛꯆꯣ 이마 아이 딸리고 눈 봐도 야 한올 말래 ꯍꯦ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯅꯪ ꯅꯍꯥꯟꯒꯤ ꯂꯨꯄꯥ 1,10,000ꯗꯨꯅ ꯀꯣꯟꯅꯕ꯭ꯔꯣ ꯁꯤ ꯌꯨꯝꯁꯦ ꯂꯣꯏꯁꯟꯗꯣꯏꯅꯦ ꯌꯨꯝ ꯁꯥꯒꯠꯂꯛꯑꯕ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯑꯁ ꯌꯥꯔꯦ ꯊꯦꯝꯃꯒ ꯂꯣꯏꯅꯔꯒꯅꯦ ꯂꯧꯊꯣꯛꯑꯦꯗꯅ ꯁꯤ ꯌꯨꯝ ꯂꯣꯏꯁꯜꯂꯅꯤ ꯅꯪ ꯚꯥꯞ ꯇꯥꯎꯕ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯐꯣꯟꯁꯦ ꯑꯩ ꯊꯅꯝꯃꯒꯦ ꯐꯣꯟ ꯑꯩ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯃꯥꯏ ꯐꯣꯟꯅꯦ ꯍꯥꯏꯖꯤꯜꯂꯒ ꯐꯣꯟ ꯑꯃ ꯂꯩꯍꯜꯂꯒꯦ 16 Pro ꯅꯪ Max ꯁꯤꯡꯉꯤꯍꯦ ꯅꯦꯛꯁ ꯁꯤꯡꯉꯤ ꯑꯩ ꯏꯆꯥꯅꯤ ꯍꯥꯏꯕ ꯅꯪ ꯁꯤꯡꯉꯤꯍꯦ ꯅꯪ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯤ ꯇꯥꯛꯈꯤꯕꯅ ꯈꯖꯤꯛ ꯍꯩꯕꯅ ꯀꯣꯔꯕꯦꯛ ꯑꯗꯨꯅꯤꯅꯦ ꯆꯦꯜꯂꯨꯁꯦ ꯑꯩ ꯇꯧꯒꯦ ꯆꯠꯂꯣ ꯍꯧꯖꯤꯛ ꯎꯅꯔꯣ ꯑꯗꯣ ꯅꯪ ꯑꯩ ꯎꯅꯔꯨꯔꯒꯦ ꯈꯦꯠꯂꯛꯄ ꯀꯥꯡꯕꯨꯀꯣ ꯉꯁꯤꯒꯤ ꯂꯨꯄꯥ 10,000 ꯈꯦꯠꯂꯛꯑꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯅꯤ ꯉꯝꯃꯤꯉꯩ ꯈꯦꯠꯂꯣ ꯉꯝꯃꯤꯈꯩ ꯈꯦꯠꯂꯣ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡ ꯃꯆꯥꯅꯤꯅꯦ ꯍꯥꯏ ꯁꯤꯗꯤ ꯅꯝꯗꯅ ꯐꯥꯎꯔꯒ ꯂꯧꯍꯧꯗ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯤ ꯀꯥꯂꯣꯌꯥ ꯀꯥꯂꯣꯌꯥ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯑꯒꯦ ꯉꯁꯤꯗꯤ ꯏꯔꯣꯟꯕ ꯆꯥꯏ ꯅꯪꯗꯤ ꯀꯥꯡꯁꯣꯏ ꯆꯥꯏ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯑꯗꯣ ꯅꯣꯏ ꯃꯥꯅꯅꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪ ꯁꯤꯜꯂꯒ ꯅꯪ ꯁꯤ ꯊꯣꯛꯂꯛꯏꯁꯦ ꯅꯪ ꯅꯁꯥꯅꯕꯨ ꯌꯥꯔꯕꯣ ꯌꯥꯏ ꯁꯦꯡꯉꯦ ꯆꯃꯁꯤ ꯑꯗꯣ ꯁꯦꯡꯉꯦ ꯑꯩ ꯅꯣꯏ ꯃꯥꯗ ꯁꯨꯝ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯍꯥꯏꯕ ꯉꯁꯤꯗꯤ ꯑꯩꯗꯤ ꯐꯣꯟ ꯄꯥꯏꯗꯤꯌꯦ ꯅꯪ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯣ ꯍꯥꯏꯖꯦ ꯍꯧꯖꯤꯛꯄꯣ ꯄꯥꯏꯗꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤꯅ ꯐꯣꯟ ꯄꯥꯏꯍꯟꯗꯦ ꯑꯉꯥꯡꯕꯨꯗꯤ ꯂꯩꯕꯤꯗꯕ ꯑꯣꯏꯗ꯭ꯔꯦ ꯂꯩꯕꯤꯗꯦ ꯄꯥꯏꯅꯤꯡꯕ꯭ꯔꯣ ꯄꯥꯏꯅꯤꯡꯉꯦ ꯀꯩ ꯐꯣꯟ ꯄꯥꯏꯅꯤꯡꯉꯤ iPhone ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯅꯪꯅ ꯊꯣꯛꯂꯛꯄ iPhone 16 Pro Max ꯇꯣ ꯑꯗꯨ ꯄꯥꯏꯒꯦ 16 Pro Max ꯇꯣ ꯍꯣꯏ ꯏꯁ ꯑꯗꯨꯗꯤ ꯂꯩꯊꯣꯛꯀꯦ ꯀꯩꯁꯨ ꯂꯩꯇꯦ ꯂꯩꯕꯤꯒꯦ ꯍꯥꯏꯔꯣ ꯏꯁ ꯂꯩꯊꯣꯛꯀꯦ ꯑꯗꯨꯗꯤ ꯑꯌꯥ ꯍꯧꯖꯤꯛ ꯂꯩꯌꯨꯔꯥ ꯑꯗꯨꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯂꯩꯕꯤꯔꯁꯨ ꯌꯥꯏꯌꯦ ꯏꯕꯥꯅꯤ ꯆꯠꯂ ꯂꯩꯔꯨ ꯌꯥꯔꯕ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯣ ꯑꯩ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯝꯕꯤꯒꯦ ꯑꯃꯨꯛ ꯆꯪꯉꯨꯈꯤꯗꯣꯏꯔꯣ ꯆꯪꯉꯣꯏꯌꯦ ꯐꯣꯟ ꯄꯤꯕꯤꯌꯣꯕ ꯁꯦꯁꯦ ꯇꯧꯔꯣ ꯃꯃꯥꯗ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯝꯕꯔꯁꯦ ꯃꯥꯅꯤ ꯑꯗꯨꯅꯤ ꯇꯧꯔꯣ ꯏꯃꯥ iPhone 16 Pro Max ꯇꯣ ꯂꯩꯕꯤꯒꯦ ꯍꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯏꯟꯅꯈ꯭ꯔꯒꯦ ꯃꯥꯏ ꯃꯇꯨꯡ ꯑꯉꯥꯡꯁꯨ ꯑꯣꯏꯔꯦ ꯁꯤꯗꯤ ꯊꯦꯝꯃꯒ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯑꯗꯨꯅ ꯐꯔꯦ 이마기수 16 Pro Max ꯑꯃꯒ ꯌꯥꯎꯔꯛꯀꯦ ꯑꯅꯤ ꯂꯩꯔꯛꯑꯒꯦ ꯑꯗꯨꯗꯤ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯥꯡꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯂꯧꯔꯦ ꯑꯃꯨꯛ ꯌꯥꯔꯦ ꯈꯨꯅꯣꯛꯁꯦ ꯀꯜꯂꯨꯌꯥ ꯍꯥꯎ ꯆꯠꯂꯁꯤꯔꯥ ꯂꯩꯔꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯐꯣꯟꯗꯣ ꯏꯃꯥꯗ ꯍꯥꯏꯔꯝꯃꯕꯅꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯐꯣꯟꯗꯨꯁꯨ ꯌꯥꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯥꯏꯐꯣꯟꯒ ꯂꯩꯕꯤꯔꯛꯑꯣ ꯂꯣꯏ ꯂꯩꯖꯤꯁꯦ ꯂꯥꯛꯑꯣ ꯅꯪꯒꯤ ꯍꯥꯟꯅ ꯈꯜꯂꯁꯤ ꯃꯆꯨ ꯑꯄꯥꯝꯕꯗꯣ ꯑꯥ. ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯃꯥꯒꯤ ꯑꯃꯨꯛ ꯈꯜꯂꯦꯗꯅ ꯍꯣꯏ. ꯑꯗꯨꯒ ꯅꯪ ꯆꯥꯅꯤꯡꯕ ꯑꯆꯥꯄꯣꯠ ꯑꯃ ꯂꯣꯏꯅ ꯂꯩꯕꯤꯗꯣꯏꯅꯦ ꯑꯩ ꯄꯤꯖꯗꯣꯏꯔꯥ ꯂꯣꯏ ꯄꯤꯖꯗꯣꯏꯅꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯨꯄꯥꯗꯨꯗ ꯂꯩꯕ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯑꯩꯁ. ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯐꯣꯟ ꯂꯩꯕꯤꯅꯤꯅ ꯄꯨꯔꯒ ꯐꯣꯟ ꯂꯩꯕ ꯑꯝꯇ ꯄꯨꯁꯟꯗꯕꯤꯗ ꯃꯣꯏ ꯃꯌꯨꯝꯗ ꯄꯨꯁꯜꯂꯒ ꯆꯦꯜꯂꯤꯅꯤꯅꯦ ꯑꯗꯨꯒ ꯐꯣꯟꯁꯨ ꯂꯩꯗꯕ ꯂꯩꯗꯦ ꯐꯣꯟꯁꯨ ꯑꯝꯇ ꯂꯩꯗꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ iPhone ꯂꯩꯔꯅꯤꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯐꯣꯟ ꯇꯧꯔꯛꯑꯒ ꯂꯩꯕꯤꯅꯤ ꯍꯥꯏꯅꯤ ꯐꯣꯔꯁꯥ ꯃꯥꯅ ꯆꯠꯂꯦꯅꯦ. ꯂꯩꯁꯨ ꯂꯩꯕꯤꯗꯅ ꯆꯤꯜꯂꯦ ꯁꯅꯥꯗꯤ ꯁꯤꯔꯛꯑꯦ ꯅꯪ ꯁꯤ ꯁꯅꯥ ꯀꯣꯇꯦꯛ ꯑꯣꯏꯔꯝꯗ ꯑꯔꯨꯞꯄ ꯉꯥꯛꯇꯅꯤ ꯇꯨ ꯑꯔꯨꯞꯄ ꯉꯥꯛꯇꯅꯤ ꯃꯁꯤꯗꯤ ꯀꯣꯇꯦꯛ ꯉꯥꯛꯇꯅꯤꯅ ꯑꯩꯗꯤ ꯂꯥꯞꯅ ꯌꯦꯡꯕꯗ ꯁꯅꯥ ꯃꯥꯜꯂꯦꯅ ꯍꯔꯥꯎꯔꯦ ꯑꯗꯨꯒ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯄꯥꯏꯌꯦ ꯌꯥꯝ ꯂꯤꯛꯑꯦ ꯀꯌꯥ ꯃꯤ ꯑꯝꯇ ꯂꯥꯟꯊꯣꯛ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯈꯨꯠꯇꯨꯗ ꯑꯩ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯣꯏ ꯂꯩꯕ ꯃꯇꯝꯗ ꯌꯥꯝ ꯂꯤꯛꯑꯦꯕ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯇꯥꯏꯌꯣꯟꯅꯔꯝꯃꯤꯗ ꯀꯣꯇꯩꯁꯤꯕꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ ꯃꯃꯥ ꯁꯥꯕꯤꯁꯤꯅ ꯃꯔꯣꯜ ꯅꯪꯒꯤꯅꯦ ꯑꯃ ꯑꯩꯗꯤ. ꯐꯣꯝꯂꯥꯗ ꯄꯥꯟꯁꯤꯜꯂꯣ ꯑꯩ ꯌꯥꯗꯦ ꯍꯥꯏꯒꯣꯀꯣ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯒꯣ ꯃꯥꯁꯦ ꯂꯤꯛꯑꯝꯃꯤꯅꯤꯅꯦ ꯑꯩ ꯑꯩ ꯇꯧꯒꯦꯗ ꯂꯩꯕ ꯉꯝꯃꯣꯏ, ꯑꯩ ꯂꯩꯕ ꯇꯧꯒꯦ ꯑꯩ ꯇꯧꯒꯦꯕ ꯍꯜꯂꯣ ꯂꯣꯏꯌꯥ ꯀꯩꯅꯣ ꯅꯪ ꯑꯉꯥꯡꯁꯤ ꯏꯆꯝ ꯆꯝꯅ ꯎꯅꯧꯁꯨ ꯍꯥꯏꯒ ꯅꯪ ꯅꯝꯐꯥ ꯐꯥ ꯆꯦꯜꯂꯦꯗꯤ ꯀꯩꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯌꯥꯔꯦ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯑꯩ ꯑꯉꯥꯡꯁꯤꯅꯅꯦ ꯑꯩ ꯃꯁꯥꯅ ꯌꯥꯗꯦꯅꯅꯦ ꯀꯞꯄꯒ ꯂꯩꯔꯦ ꯁꯤꯗꯅꯦ ꯑꯩ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯐꯅ ꯅꯪ ꯄꯥꯝꯃꯁꯨꯅꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯌꯦꯡꯗꯣ ꯂꯨꯄꯥ 1,00,000 ꯄꯨꯔꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯃꯅꯥ ꯃꯅꯤꯡ ꯀꯩꯝꯇ ꯅꯥꯏꯅꯔꯣꯏꯁꯦ
ꯄꯣꯔꯛꯇ꯭ꯔꯦꯗꯅ ꯑꯩ ꯊꯅꯥ ꯇꯥꯛꯀꯅꯤ ꯍꯩꯊꯧꯕ ꯑꯉꯥꯡꯁꯤ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯐꯥꯏꯁꯦ ahum sure ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡꯃꯛꯅꯦ ꯂꯨꯄꯥ ꯂꯥꯛ 30 ꯄꯨꯔꯛꯑꯣ ꯅꯪ ꯍꯤꯡꯒꯣꯜ ꯌꯣꯟꯒꯦꯔꯥ ꯅꯪ ꯌꯨꯝ ꯌꯣꯟꯒꯦꯔꯥ ꯑꯩ ꯀꯩꯝ ꯈꯪꯗꯦ kaleye ꯌꯥꯔꯦ ꯌꯥꯗꯦꯗꯅ ꯊꯅꯥ ꯇꯥꯛꯑꯦ ꯍꯦꯔꯤꯀꯤ ꯅꯪ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥ ꯆꯦꯟꯒꯦꯁꯨ ꯅꯪ ꯅꯁꯥ ꯌꯥꯗꯅ ꯆꯦꯟꯕ ꯀꯩꯗꯧꯒꯦꯕ ꯑꯉꯥꯡꯁꯤꯕꯨ ꯅꯝꯐꯥꯏ ꯂꯝꯕꯤꯗꯒꯤ ꯍꯦꯛꯇ ꯊꯥꯡꯉ ꯄꯨꯏꯁꯤꯕꯨ ꯀꯩꯅꯣꯕ ꯌꯥꯔꯦ ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯦ ꯍꯌꯦꯡꯃꯛꯅꯦ ꯂꯥꯛ 90 ꯄꯨꯔꯛꯑꯣ 야래 야산나지 어떠미나 야산나지 호 난 짜가짜가 가는 야래 또미나 야산나지 야지잖아 타나 따가니 하이제리 낭도 이제 가장 파자 받대 까리 이놈은 낭 낭 파이제 하낭 사이들 룸잖아 난 공간 룸잖아 떨어가 낭 파이게 이놈 아이들 레이다 버튼 자이 낭 파이게 이놈 하 야래 앙 나오는 레이 앙 뭐예 많은 감 들어봤네 이주네 빰데 낭 속밤에 빰데 아둔나네 라야 칼 보러 행마 호 만나가니 나이다비다 호 야래 보락되나 타나 따가니 하이디니 하이로민세나 하이나오바 아보 라양 하이 야르드나 타나 따가니 sai tak tak đâu ei nau pa mi ok le Sibo ako'y Instagramꯒꯤ celebrity tanik hoy yung tanik ke ay kanone ako'y album mamtang nambagi adugi wari sa okay Tani yes oh upgrade tau rồi mene nang tholong ni mi lai nya as nang machin khangde okay ibo kari ba nang hai ba do ima ai ne hasi yam kan machin tung khaleba director cum producer oh ado kamla bala ko somanung la adagidi biju nung te te nung te awai na wai na photoki ba sani ma adudi nang di yam phawina hoi kaya phao ima ado nang na haining is na ai kai na ba ni je ima kaya ni isan je ai na album amtang kuman janing mai tar isan gi misna ko isan gi chimbal Hazabani. asi hek isal gi album na khazai photo phao dra ba ima ai sume phawni adudi ai na pok bani dana adu da ni ma ai na haijala ise ado ima ai kai khan birige ado ya ga se ya se ho ya ima paisa nu sai ni kem khan nu ba ima ai na pi hai ba ai na pi cha oh adudi kai ni tok si kya khande hi big sina lupa lising kun muk chuka yawi e ban kham jara ma ma ya ni da hanan sa gi ken khande do za hayeng se hayeng heta nam ba hosi ai hayeng ta hora si phari ma du di hore nung dang da mo pok khong na sa ima ꯑꯩꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯗꯕ ꯌꯥꯔꯣꯏꯌꯦ ꯂꯩꯗꯣꯏꯅꯤ ꯍꯣꯏ ꯏꯕꯨꯡ ꯑꯗꯨꯗꯤ adu di phari ma sau gi ꯀꯩꯝꯇꯁꯨ ꯊꯛꯇ꯭ꯔꯦ ꯇꯧꯏꯁꯦ oh kiskai da hayeng phajana ta ꯑꯣꯖꯥ ꯃꯦꯀꯞ ꯑꯥꯔꯇꯤꯁꯇꯤ ꯈꯔ ꯐꯥꯎꯕ ꯑꯃ ꯇꯧꯕꯤꯁꯤꯀꯣ ꯇꯧꯍꯟꯁꯦ ꯏꯁꯥꯁꯦ ꯑꯦꯜꯕꯝ ꯀꯨꯝꯗ꯭ꯔꯕꯅꯤ mama cha ji ai ꯇꯥꯕ꯭ꯔꯣ ꯀꯅꯥꯅꯣ ꯍꯩꯃ ꯂꯥꯛꯏꯅꯦ ꯍꯣꯏ ꯄ꯭ꯔꯤꯌꯥ dress ka sin nan khale ꯀꯩ ꯍꯥꯏꯒꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ ꯍꯪꯕ ꯂꯥꯛꯏꯅꯦ ꯐꯝꯃꯨ ꯂꯥꯛꯑꯣ ꯅꯣꯏꯅꯤꯗꯤ ꯁꯨꯡꯍꯣꯡ ꯍꯣꯡꯉꯝꯗꯦꯍꯦ ꯑꯗꯨꯒꯤ ꯌꯥꯝ ꯕꯟꯇꯅ ꯍꯣꯡꯉꯝꯃꯦ ꯑꯩ ꯍꯣꯡꯕ꯭ꯔꯥ ꯁꯛꯀꯁꯨ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯑꯌꯥ ꯑꯁꯦꯡꯕꯀꯤ ꯑꯩ ꯐꯖꯕ꯭ꯔꯥ ꯐꯖꯩꯌꯦ ꯑꯗꯨ ꯅꯣꯏ ꯌꯨꯝꯗ ꯌꯥꯝ ꯊꯣꯛꯑꯝꯃꯦ ꯆꯦꯛꯀꯤ ꯌꯨꯝꯒ ꯁꯥꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯦ ꯑꯗꯨꯝ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯂꯩꯒꯗ꯭ꯔꯣ ꯁꯤ ꯑꯞꯗꯦꯠ ꯇꯧꯈꯠꯂꯤꯅꯤ ꯀꯩꯅꯣ ꯑꯗꯣ ꯌꯥꯝ ꯈꯪꯍꯧꯗꯤꯌꯦ ꯈꯪꯍꯧꯗꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯟꯗꯛ ꯃꯁꯤꯡꯒꯗꯤ ꯀꯥꯎꯔꯦ ꯃꯥꯄꯜꯂꯛ ꯇꯔꯥꯒ ꯆꯦꯜꯂꯨꯕꯗꯣ ꯈꯪꯉꯤꯗꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯈꯪꯍꯧꯗꯦ ꯅꯣꯏ ꯈꯪꯍꯧꯗ꯭ꯔꯕꯣ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨꯗꯤ ꯃꯅꯥ ꯃꯅꯤ ꯅꯥꯏꯅꯈꯤꯗꯕꯅꯤ ꯑꯗꯣ ꯅꯪ ꯆꯤꯟ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯤꯟ ꯆꯥꯎꯕꯤꯒꯗꯣ ꯅꯪ ꯇꯧꯔꯝꯃꯦꯅ ꯇꯧꯔꯦ chin chawbi ꯑꯩꯈꯣꯏ ꯏꯃꯥꯅꯅꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯁꯣꯠ ꯁꯥꯠꯇ ꯂꯣꯏꯁꯟꯅꯈ꯭ꯔꯕ ꯀꯅꯥꯝꯇ ꯈꯪꯗꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯌꯨꯝꯊꯪꯅꯕ ꯋꯦ ꯈꯪꯍꯟꯗꯕꯅꯤ ꯑꯗꯨ ꯅꯪ ꯆꯦꯜꯂꯒ ꯀꯃꯥꯏꯅ ꯄꯩꯁꯥ ꯄꯥꯈꯠꯂꯛꯏ ꯌꯨꯝꯒꯁꯦ ꯀꯃꯥꯏꯅ ꯁꯥꯔꯤꯅꯣꯕ ꯁꯤꯅꯤꯗꯅ ꯗꯤꯁ ꯏꯁ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯁꯤꯅ ꯃꯔꯤ ꯂꯩꯅꯗꯦ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯅꯝꯖꯕꯅꯦ ꯃꯌꯥꯝ ꯁꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯕꯤꯍꯥꯏꯟ ꯗ ꯁꯤꯟꯔꯣꯝꯗ ꯑꯃꯨꯛ ꯆꯠꯂꯁꯦ yeah ꯌꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯋꯦ ꯑꯁ ꯌꯥꯗꯦꯗ ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯌꯥꯗꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯁꯤꯗꯩꯅ ꯁꯣꯛꯑꯦ ꯁꯤ ꯌꯨꯝꯁꯤꯗ ꯁꯣꯏꯕ ꯍꯣꯏ ꯂꯩꯕꯥꯛꯅ ꯑꯃꯨꯛ ꯁꯥꯔꯤꯕ ꯑꯗꯨꯗꯤ ꯂꯩꯕꯥꯛꯅꯅꯤ ꯑꯁ ꯇꯣꯛꯑꯦꯗꯅ ꯆꯥꯛꯈꯨꯝꯗꯨꯅ ꯐꯅꯦꯛꯅ ꯀꯨꯞꯄꯣꯏ ꯐꯤꯒꯁꯤꯅ ꯀꯗꯥꯏꯗ ꯊꯨꯡꯗ ꯅꯝꯗꯕꯅꯣ ꯍꯥꯏꯕ ꯅꯪ ꯏꯜꯂ ꯂꯥꯛꯏꯁꯦ ꯈꯪꯗꯦ ꯏꯃꯥ ꯑꯁꯣꯏꯕꯅꯤ ꯍꯥꯏ ꯑꯁ ꯂꯣꯏꯔꯦꯗꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ ꯑꯗꯣ ꯄꯩꯁꯥꯗꯤ ꯀꯌꯥ ꯄꯤꯔꯛꯀꯦ ꯇꯨ ꯏꯃꯥ ꯀꯔꯤꯅꯣ kai ꯁꯥꯅ ꯌꯥꯗꯅ ꯐꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ
Masana Yade ne. Masana Yade ne. Masana Yade ne. Masana Yade ne ado. Oh, Kingston na ni nam Phai mise. chumbro. Masana Yade ne ado harak tane Masana Yade ne. Angang si noy na phai si chumbro. Masana Yade ne. Kari hino ba noy na phai si. Ang mahal ba angang si noy na. Yari noy na ngang ba kari imta taning de. Adu na ne mana mani na de lupa lak tara poro. Adu da porak tre de na pulis ta kani. Ko. Poro yare. Yara ba. Sini kitang phajaba. Ai noning na ba. Oh, si kitang phaja phate to wa sin do half ken tor ma wal mois. Oh, Tani. Kaya ne. Si khawro. I say kaya ne. Album ki director come producer. Ado album ama isan je ay na kumhaning ba ita. Isan je phibam murti ko. Akoi chin hai re chin na camera tho ma da pan do man ba chin je. Asi jina ay na isan je ay na kumhaning ba. Okay, loire. Mayam punna Masana Yade harba video se mayam punna yengmina khre sukjok sona nungarum gani na khalle esu yamna nungai yengma matamda aduga mayam video se minute khara yengaba matungda loramdai da tatkhre aina yengma matamda aduna nung machang hai tare ngarang namaga ngasi loisalle ko ngarang nungdang namaga ngasi nungdang loisalle video se sigidamakta di mayam ngakpiyo matungda thoktana hona jage ado aisu thohaningdamne sije adubu upai leitre thokre ado sijina ju ahan bane aduga aina sije amuk matik se samjalai je te ginate fresh oibudo mayam da pining ba ai amu hana nongna nambadi yabne ado adu natabida dum aina lekhiba mapa du dagi mayam ga dum yengminna ge na khallaga dumaina namjarak pane video se ado ai sigi video se yam nungai yengmo matamda aduga mama sari gi acting ji amna kari haini amna yam male mana wangang pake geje aduga machanu pi sari ji am yeng nungai aduga ai oina mama sari ji sijina video ji gi main role gi type to taweba adagi magi ngai thana takani habdu yam post da ba dare behind the scene dadi police saiba ga yawo do police to season rakta bida thana takani aduga ngasai gi ming mathang ngairak bodo adu ada Ricky tar ko nongingak bai dare ado sije mina di yam hainaba potne ba sije adi chelur paisa lokthokpagi adu da di yam hainabne do amukta di udri bai dare chelur paisa lokthokpa kopdo tadi yam tare adubu isamangna haktheng naruba kholu du dem ta thengna jadri aduga sigi video ji idea se yam phajai mina tongna driba ma pusala ga tawbse matung da su sigum mayam ma puthok piro ai thamjari aduga part 2 ju thogle yam thuna thogle moi part 2 je part 2 du da mayam punna thengnar si ngasi gi di video se matang sai lo sinjari video sigi original link ai description da apchar mage ada changa mayam su ke shedon ying biyo ai channel sida nongna changak boi tar gana subscribe to biramo video se nuai tar ga de like amam tang nam biramo mathang video da mayam thengnar si ngasi gi di pumna ma pu panthoi bana mu kahna khurom jari bye guys